เนี่ยมากิตาเห็นบ่ให้บรรนุป้าสินะเต้าริเสียยิงวันนี้สุกันบะตันดาบะมีนี่นะคาราคาเตียกเตียกตะกี้บิสเนสมาซาโตบะสินะเชลกะเซไปคัดปะหกเครนเนี่ยเสียโอ้มากีอีกวนดึงกิ้งวอเตอร์มุกดาฟรุตนะสารฮาวิน้ำปังจ้านะสารในปังตักตักไหมสุกันบันนงกันใบไก่ขังกับใบสิดีบีมาโทอูแต่โทเอดูนี่ให้คุมแต่ไหนเนี่ยอีไก่บดีให้เป็ดข้างดาบรรนุป้านี่เฮมาน่ะเนี่ยงำบกิจังบูควายมาไก่เทลดกี้ให้ติ๊กประเสริฐประเสริฐไก่เทลขมำได้กุมบะมีนักขุลังข้าเก่าเนื้อจังเองเดือดสักกันนี่อะดูกันเนี่ยมามัลโดหงนะลักทูดันเล่าบยานะบ้าให้ดันนะgara-gara pali pala tau ba mi na pang na roy do ba duoy na kalaga pura pasuyaw ay din niya ariyan ba oy za oy thakti niya yam na pahamba za ni da ine masigi nu pa ase hay ma ine hay na ngai da ma di som da la pula ini lai hemba lako lako kari lobi ho ko ba kari sa se ba o nangi hay asar dubu kari asar yaw ri Yes, yam yauri da. Si, how we yam yauri. Mukta fruit achar, manja bakery, atay, haino dagi, haimang dagi, haikru, haitup dagi, yam yauri da. Oh, siyang to. Yellow mi oi bai khoi na semja saja ba. Si, yen chingju ga shu yauri. Yam haura ta ni. Miram gi da cha dau saruk ne. Ai khoi gi sisu khara jabi yu kaino. 이코이 마센시 아마가 마땡 빵나라가 누가야이 파바 쩌컷바 하이브도 오이가도르비니 하이저리바 하 그이 하이게 수미네 두부디 아두디 다헨바 하이 다헨바기 엔 싱주도 아마땅 테스트 혹시다나 어드니 저 가이드노다 이거 식당 마시고 하 아이세 너희다 테스트 하는다비 와디 나티버고 허직티 옐기 마만시 케지다 아용 땅크레다나 하 땅보다 아용 그래봐 아두이 mathakta aduisu mathakta chicken center dagi aina lawba chatpata ne taste to no bi yendo matumdo amat pa halup to bi wanida aiba adu dagi di sen ba saba ngau ba taw ba thau thungi kari karagi process yam changgra ba hari ba matam sisu ne onto bi kai sare da idea adu bunga nang nong mada kaya dilem jaba ngami haido da 이거 이가이버 와니다. 스카이 하이드네죠. 얌얌다나 루파 리싱 아니다기나 리싱 어훔가 짜니 저훔디 아dum마 팡. 이마 얌얌이 그이 다 헨바 세서 좀 팡에 아두디 난기 사이클 지덱 비시다 난기 보칭세 뿌라가냐 와나 자tou 서루푸디 가리 아양비 아마땅디 실로다나 호이네 난기 4-wheeler 도 나타바 akoigi 2-wheeler amadi silloba 4-wheeler duna mawajak ha as yana banida aina tawrise matang haiduni se haidi marketing gumba ko pot tik pot chatpase sidana ne car sida chatle kaigino haibada aina porakadoi ba pot chai singdu mingondagi amu gari du wairu radi awai mal dum tingidana jumi ai ji kuzaradi economy do aingonda kitang kana jabdo adu cycle chalesina kari masidi sajil ni kaino yana bagi lamdamina yana ba pangchat chatpani mi cycle sida yam faine adase sidagi hai simata pirause hawreingi as na chinti hai ni hawai wadi ba char khangni hai sin se si taragi ani ne ba ko ahum tawri se si lobiro kada nangi sidi kaino manam grasien gum tawini bunga hoine ne homnam manam ama yawbudo no tawdro sidi noi sidi bako madugi tis tu bu kawine patha pumtha laga semba achar kaina hairido kaidile ma chage hair kadrana matam helaba expiry oiraba sipiruni supata tharabran isu hera moina ngam ya ponte da adu oiragana hujiki do hinedragana se 시기세 시시 오 시신더 테스트 오고 있어 아이 셀감 다 럭셔로 있고 아무리 용기 신나 khara phai nya hau sham hau wi sidi
하오네바 하오네바도 아들이 아이 아무 짤루키게 루파 타라도 아이 햄바 너 ngaiko 까리기노 능나 나학나 사기 파사이 라이센스 야우바 푸드 패키징 서플라이 또부수 나타나 미기 마밍 레이크라바 라이센스 홀더 오이리바 이콘 드링킹 워터 묵타 프루트 아차르 만제 베이커리기 마밍 시시나두나 duplicate supply to risi si yengu ne si yengu ba ai ni pura pi ba original oi ba po ching si da nap li ba che ma che si da thari ba I ri ba sing na si ga logo na sing ba sing na si ga na kai da san ne gam ti yengu si yengu ba si ne ni hoi jong ti yengu ne si yengu ne kai ne si dia noi si de ba ai ne to ri se u le ta ba ma pham da ke ge ne yum bi wei hai de ni mi yana ba ne mi sa ba di adum yari si di ai gi po ching si sa ro thang lu ba kana hospital da pukatna like na bi yaw gai che noi ta ko ba nang da ta ko ba hai ba sa do sai che noi gon chana ma ta mangi yana ba ni la yana kari ba kai lo masi mi na hai ga mai ga to ko masi mai gi to ko mai sing sing ne ngai ya ro sai sa bi ro sto ko ya ro noi ga na su na ta ma ni ge ba ko po nang ko bi ko bi da ko mai to hai ba ne kari gi tau da ba ne lang tho ki se ni ko nang matung da sigumba lona yada ba kangon kai ba duplicate ki thabak che ek to ba ai koi police da pi ga ne khala ba police ta tak pa da na te khangabra police ta pi ba da na te ko magi thabak subham do loina thugai ga dam ni miyam da nam thak to ra tugai ga da ba ai ding han kai mun na bu yengu de ne nang di huran ba hai ba yam tau ba ngam ba mi ni ne mani mabuk sing da ba mu si yauri ne ma gi se ma se handak nangonda ai khoi mayam na hari ba se last warning ni ko mani makata na duplicate ki thabak to ko chunga yaro hai yaro nang logi cherak phangda ni ngai chuklai leite ko nam tha ki thabak kui be ya da bani mingon da hu bi je ki khanu ko chasi me salasi skaya da tawang phano mai hi aroi ni hai se thabak se me am kre ko kai ro ni to ri si ba thung ram di khang da na achu yam po sing si khong ban si oi de tha da ram mi as ai di loi na mang le da na to ri si to ra ga phasai license register madu da chang da sen pham du moi ma pa ma pu da na pirak ka da su na ta ai ni to thabak sing si da lupa ma siki ma mateng ni ro da mamai le ga chen ki da ba moi na su wathi wa chung lo ke lo ai hen ba hen moi na igi pukjak thakpi da su na te masigi migi register to ba maming le ba phama se ticket pin ab su lai lo na season ro ba ya da ni na tok thuk pi lo re ke atopa mu thi ra ga makha cha thara lo ya na bi lang dang si da bu leina aigi thangoi na nang bu siri ba se nang na di ikhang khang bi da bum na taw na ki thawong amadi sajat aduna aibu matam chupada thabak chirale yare bungo ibani gi nuksina ba se sate na koira ba zan kai no aidu kharang na mayum pan ki ba imana bi sing dine macha pakhang loi na phana khrabani bungo nang na sana wakhandi ta jadraga aduga karigi luhong se haibadi yaji ha jibani si matam hen kidore khangbai ni aina nang da luhong si na giri takhalai si nang na phana yam takla sune ai de sung ma hiro ye hauji po wakhan ita ta dana tin ngau le ngau inkhlalak pa matam da chen chung du na hongau ba su nataba sahi na ayok sin khraba apha phatta loina khanglak laba matam sida ne kamdong na hekta hongdoi no ba ha kamdong na hongdoi no hauji leiba phibam sida hongdo oiradi ne ai luhongdra su tokseragi yungda amatta panjaroi taunu da nang bo ha aina atopa nupi ma laukradi nang ningam horoida handaki pangkhlai ba taban sidagine masida tam hongnar ka dori se sida list tu yo hongna to se ba o handaki hiangai poinu gi hongnar ka dori ba luhongba mayam gi list da yaw ba gai du di ne namang da bo manglura nu pa mu bo atu kai gi no ba o aingon da di la ka dori ba phaire lamta gi lak marriage list da yaw ba gi mami phaw ba udri ha ba kari da udri o ude ai su ude hai sini
ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯑꯩꯕꯨ ꯂꯨꯍꯣꯡ ꯐꯥꯟꯒꯥꯏꯗꯣ ꯂꯩꯇ꯭ꯔꯖꯥꯠꯂꯅꯤ ꯃꯥꯏꯁꯨ ꯂꯩꯅꯥꯝ ꯀꯔꯤꯒꯤ ꯎꯗ꯭ꯔꯤꯅꯣ ꯎꯗꯦ ꯃꯔꯝꯗꯣ ꯑꯝꯇ ꯍꯥꯏꯌꯣ ꯁꯤ ꯑꯝꯇ ꯍꯥꯏꯌꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ 다현바 ꯀꯩꯅꯣ 아스 시리에바 다현바 ꯀꯩꯅꯣ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯅꯪꯕꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯗꯤ ꯏꯕꯥꯅꯤ ꯆꯍꯤ 7-9 ꯑꯁꯨꯛ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯛꯄꯁꯤꯗ ꯅꯍꯥꯛꯅꯁꯨ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇ ꯀꯣꯏꯗꯦ ꯑꯩꯁꯨ ꯑꯗꯨꯃꯉꯥꯏ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯠꯇꯒ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯅꯗ꯭ꯔꯤ ꯑꯗꯨꯕꯨ 다현바 ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯍꯥꯏꯌꯨꯁꯤ ꯀꯩꯗꯧꯔꯒꯦꯕ ꯅꯪ ꯅꯨꯄꯥ ꯊꯣꯛꯇꯦ ꯀꯩꯅꯣ ꯅꯪ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯇꯦ ꯀꯔꯤꯗ ꯊꯣꯛꯇ꯭ꯔꯤꯕ ꯅꯨꯄꯥꯅꯣꯕ ꯑꯝꯇ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯍꯟꯗꯛ ꯃꯔꯛ ꯏꯕꯥꯅꯤꯅ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯄꯥ ꯊꯣꯛꯇꯦ ꯅꯨꯄꯥ ꯊꯣꯛꯇꯦꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤꯗꯅꯣꯕ ꯑꯩꯕꯨ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤꯁꯤ ꯑꯝꯇ ꯍꯥꯏꯌꯣꯕ ꯇꯥꯅ ꯇꯥꯁꯤꯟꯅꯗꯕ ꯎꯅ ꯎꯁꯤꯟꯅꯗꯕ ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯛꯄ ꯋꯥꯏ ꯍꯥꯏꯗꯅ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯅꯔꯝꯕꯗꯣ ꯑꯩꯉꯣꯟꯗ ꯍꯦꯛ ꯊꯣꯛꯏꯗ ꯅꯠꯇꯦ ꯌꯦꯡꯉꯨꯅꯦ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯏꯕꯥꯅꯤꯒꯤ ꯍꯤꯡꯅꯕ ꯂꯝꯕꯤꯁꯤꯕꯨ ꯃꯄꯨꯡ ꯑꯣꯏꯅ ꯀꯔꯤꯅ ꯑꯣꯏꯗꯣꯔꯤꯒꯦ ꯍꯥꯏꯕ ꯍꯥ ꯃꯤꯗꯧꯅ ꯅꯪꯂ ꯑꯩꯔ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯑꯃ ꯇꯧꯕꯁꯨ ꯅꯠꯇꯦ ꯑꯣ ꯅꯨꯡꯁꯤꯠ ꯐꯥꯔꯒ ꯆꯥꯗꯣꯔꯤꯕ꯭ꯔꯣ ꯅꯨꯡꯁꯤꯠ ꯐꯥꯔꯒ ꯆꯥ ꯌꯥꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕ 다현바 ꯅꯪꯕꯣ ꯂꯩꯅꯥꯝ ꯅꯪ ꯁꯤ ꯀꯥꯟꯅꯗꯕꯗꯨꯅ ꯀꯣꯛ ꯌꯥꯝ ꯁꯥꯍꯜꯂꯤꯕꯨ ꯑꯔꯦꯝꯕꯗ ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯜꯂꯤ ꯌꯦꯡꯉꯣ ꯂꯩꯅꯥꯝ ꯑꯃꯛꯄ ꯌꯥꯎꯗꯕ ꯑꯩꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯤꯅꯅꯦ ꯅꯪꯕꯨ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯍꯟꯕ ꯄꯥꯝꯗꯦ ꯑꯩꯅ ꯍꯦꯛ ꯀꯣꯂꯦꯖ ꯇꯝꯃꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗꯒꯤ ꯅꯪꯒ ꯈꯪꯅꯕ ꯑꯗꯨꯝ ꯍꯧꯈ꯭ꯔꯦꯗꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯒꯤ ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯀꯔꯝꯅ ꯍꯤꯡꯃꯤꯟꯅꯒꯅꯤ ꯍꯥꯏꯕ ꯍꯤꯔꯝꯁꯤ ꯈꯛꯇ ꯑꯩꯅ ꯈꯟꯗꯨꯅ ꯂꯥꯛꯏꯁꯦ ꯀꯣ ꯍꯧꯖꯤꯛ ꯑꯩꯅ ꯃꯥꯁꯇꯔ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯣꯠꯅꯔꯤꯕ ꯁꯨꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯅꯪꯉꯩꯗ ꯅꯠꯇꯅꯅꯦ ꯌꯦꯡꯉꯣ ꯏꯕꯥꯅꯤꯅ ꯐꯪꯖꯒꯗꯧꯔꯤꯕ ꯏꯆꯥꯁꯤꯡꯁꯨ ꯌꯥꯎꯔꯤꯕꯅꯤ 이사가이네 ꯄ꯭ꯂꯥꯟ ꯂꯣꯏꯅ ꯍꯣꯠꯄ ꯂꯣꯏꯈ꯭ꯔꯕꯅꯤ 마삭지가 ꯑꯩꯅ ꯅꯪꯕꯨ ꯁꯨꯡꯉꯥꯗꯤ ꯋꯥꯍꯜꯂꯔꯣꯏꯅ 따닝대거 ꯀꯩꯗ ꯇꯥꯅꯤꯡꯗ꯭ꯔꯤꯅꯣ 이바니 루홍니 루홍로이 하버 파우바 땀멍 감징이 엉앙기 와 칼가이소 사갓바 호람이네 녹tum녹새니 붕어 아목다 좀 빼나 놓기게 하다이다게 앙아 ꯌꯥꯔꯦ ꯌꯥꯝ ꯄꯛꯇ꯭ꯔꯦꯀꯣ ꯌꯥꯝ ꯄꯛꯇ꯭ꯔꯦ ꯅꯣꯛꯅꯤ ꯀꯥꯏꯅ ꯀꯥꯏꯅ 녹닝다디 까이노 앙앙가이나 ꯅꯪꯕꯨ ꯅꯨꯡꯁꯤꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪꯒꯤ ꯅꯃꯤꯡ ꯂꯩꯅꯝ ꯍꯥꯏꯕꯁꯤ ꯂꯧꯔꯒ ꯂꯩꯅꯝ ꯕꯦꯀꯔꯤ ꯂꯩꯅꯝ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔ ꯂꯩꯅꯝ ꯃꯔꯨ ꯃꯔꯥꯡ ꯍꯥꯏꯗꯅ ꯏꯕꯥꯅꯤꯒꯤ ꯇꯨꯡꯒꯤ ꯑꯆꯧꯕ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔ ꯑꯃꯒꯤ ꯃꯪꯂꯥꯟꯗ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯄꯥꯏꯈꯠꯄ ꯍꯧꯔꯛꯏꯁꯦ ꯁꯤꯒꯤ ꯅꯠꯇ꯭ꯔ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯩ ꯐꯠꯇꯦ ꯇꯧꯒꯅꯨ ꯍꯥꯏꯗꯦ ꯂꯩꯅꯝ ꯑꯗꯣ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯗꯕꯨꯗꯤ ꯑꯩ ꯏꯀꯥꯏ ꯈꯨꯝꯅꯩꯑꯕ ꯑꯗꯨꯒ ꯅꯪꯒꯤ ꯍꯦꯛ ꯀꯩꯗꯧꯔꯛꯀꯦꯕ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯅꯪꯒꯤ ꯅꯄꯥꯡꯒꯜꯁꯨ ꯋꯥꯕ ꯌꯥꯅꯕ ꯄꯪꯇꯧꯗ ꯇꯧꯁꯤꯟꯕꯒꯤ ꯊꯕꯛ ꯍꯩꯅꯕꯤꯗꯣ ꯇꯣꯛꯑꯣ ꯍꯥꯏꯕ ꯑꯁꯤꯇ ꯍꯥꯏꯔꯛꯄ ꯃꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯅꯪꯕꯣ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯀꯁꯇꯃꯔꯁꯤꯡꯅ ꯅꯍꯥꯛꯀꯤ ꯊꯥꯖꯕꯗꯣ ꯃꯥꯡꯉꯛꯄꯁꯨ ꯌꯥꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯃꯗꯨꯗ ꯍꯦꯛꯇ ꯁꯥꯎꯒꯠꯂꯛꯈꯤꯅꯣ ꯑꯣ ꯑꯩꯗꯤ ꯁꯥꯎꯒꯠꯇꯦ ꯅꯪꯗ ꯁꯥꯎꯒꯠꯂꯛꯀꯅꯨ ꯅꯪꯅ ꯄꯥꯏꯈꯠꯂꯤꯕ ꯑꯥꯏꯇꯦꯝꯁꯤꯡꯗꯨꯗꯒꯤ ꯈꯔ ꯍꯦꯟꯅꯕ ꯍꯤꯔꯝ ꯑꯃꯗ ꯂꯩꯉꯥꯛꯀ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯗ ꯆꯠꯂꯒꯅꯦ ꯔꯦꯖꯤꯁꯇꯥꯔ ꯇꯧ ꯐꯖꯅ ꯇꯧꯁꯤ ꯍꯥꯏꯕꯅꯦ ꯁꯤꯗ ꯅꯪꯅ ꯁꯥꯎꯔꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯀꯣ ꯈꯪꯉꯤ ꯂꯣꯏ ꯈꯪꯉꯤ ꯍꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯈꯪꯉꯤ ꯂꯝꯗꯝꯁꯦ ꯌꯥꯅꯕꯒꯤ ꯂꯝꯗꯝ ꯍꯦꯛ ꯇꯧꯔꯒ ꯂꯝꯗꯝꯁꯤꯗꯗꯤꯅꯦ ꯌꯥꯅꯕ ꯄꯪꯇꯧꯗ ꯇꯧꯒꯗꯕꯅꯤ ꯁꯤꯗꯅꯦ ꯁꯥꯎꯅꯤꯡꯉꯤꯁꯦ ꯃꯤꯅ ꯍꯥꯏꯔꯁꯨꯅꯦ ꯇꯥꯁꯤꯟꯅꯔꯨꯅꯨ ꯎꯁꯤꯟꯅꯔꯨꯅꯨ ꯅꯪꯗꯤꯀꯣ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤꯅꯦ ꯅꯣꯡꯃꯒꯤ ꯊꯣꯛꯎꯕ ꯄꯨꯟꯁꯤ ꯃꯍꯤꯡꯅꯤ ꯁꯤꯗꯅꯦꯕ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯦ ꯑꯗꯨꯅꯅꯦ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯨꯅꯦ ꯈꯨꯕꯥꯛ ꯃꯩꯗ ꯑꯗꯨꯝ ꯍꯣꯡꯈ꯭ꯔꯁꯤ ꯍꯥꯏꯁꯤꯅꯤ ꯃꯗꯨꯃꯅꯦ ꯑꯩ ꯁꯨꯡꯉꯝ ꯍꯦꯡꯉꯝꯃꯔꯣꯏ ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯣꯏ ꯅꯪꯅ ꯌꯥꯅꯕ ꯑꯩꯅ ꯃꯇꯝ ꯍꯦꯜꯂꯕ ꯅꯪꯒꯤ ꯀꯥꯔꯗꯨ ꯇꯣꯡꯗꯨꯅ ꯆꯠꯄꯗ ꯅꯠꯇ꯭ꯔꯣ ꯂꯝꯕꯤꯗ ꯄꯨꯂꯤꯁꯇ ꯃꯆꯤꯟ ꯇꯤꯡꯉꯝꯗꯅ ꯐꯥꯔꯤꯗꯣ ꯁꯦꯜ ꯃꯌꯥꯝ ꯇꯤꯡꯉꯤꯗꯣ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯅꯪꯕꯣ ꯑꯗꯨꯕꯨꯗꯤ ꯑꯩꯒꯨꯝꯕ ꯀꯌꯥ ꯂꯩꯕꯗꯨꯅ ꯂꯝꯕꯤꯗ ꯂꯩꯔꯤꯕ ꯃꯣꯏꯁꯨ ꯁꯦꯟ ꯐꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏꯒꯨꯝꯕ ꯃꯌꯥꯝ ꯂꯩꯅ ꯐꯪꯒꯗ꯭ꯔꯣ ꯑꯩꯅꯦ ꯅꯪꯒ ꯉꯥꯡꯅꯕꯒꯅꯦ ꯑꯃꯠꯇ ꯉꯝꯖꯄꯣꯟꯇꯦ ꯃꯁꯤꯗꯤ ꯃꯤꯅ ꯉꯥꯡꯕ ꯇꯥꯗꯕ ꯅꯪꯗꯤꯅꯦ ꯅꯇꯣꯝꯇ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯍꯣꯏ ꯉꯥꯏꯈꯣꯅꯦ ꯁꯦ ꯅꯣꯏ ꯃꯌꯥꯝꯅꯅꯦ ꯂꯝꯗꯝꯁꯦ ꯌꯥꯅꯕꯒꯤ ꯂꯝꯗꯝꯅꯤ ꯍꯥꯟꯅꯒꯤ ꯄꯣꯠ ꯑꯔꯤꯕ ꯁꯤꯠꯇꯕ ꯍꯜꯂꯛꯄꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯜ ꯃꯥꯡꯕ ꯌꯥꯗꯕꯅꯤꯅꯕ ꯍꯥꯟꯅꯒꯤ ꯀꯣꯚꯔ ꯑꯃꯟꯕꯗꯨ ꯁꯦꯠꯇꯠꯈ꯭ꯔꯒ ꯑꯍꯟꯕꯗꯨꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯨ ꯀꯣ ꯑꯗꯨꯒ ꯂꯩꯅꯤꯡꯕ ꯑꯄꯥꯝꯕ ꯃꯤꯅꯅꯦ ꯃꯔꯥꯏꯅ ꯂꯩꯖꯈꯤꯅꯤ
ꯃꯤꯅ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯔꯁꯨ ꯇꯥꯁꯤꯟ ꯎꯁꯤꯟꯅꯔꯨꯅꯨ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯁꯦꯜ ꯐꯪꯂ ꯂꯣꯏꯔꯦꯀꯣ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯗꯨꯅꯤ ꯇꯥꯇꯣꯝꯕ ꯑꯩ ꯊꯪꯅꯕ ꯀꯥꯁꯤꯗ ꯂꯩꯒꯦ ꯊꯕꯛꯁꯦ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯜꯂꯨꯀꯣ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯊꯥꯒꯤ ꯈꯨꯠꯁꯨꯃꯜꯁꯨ ꯌꯦꯟꯗꯣꯏꯅꯦ ꯍꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯂꯩꯅꯝꯁꯤꯕꯨ ꯑꯩꯅ ꯅꯍꯥꯟ ꯈꯨꯕꯥꯛ ꯃꯩꯗ ꯍꯤꯡꯕ ꯄꯨꯟꯁꯤꯅꯤ ꯈꯨꯕꯥꯛ ꯃꯩꯗ ꯂꯨꯍꯣꯡꯗꯧꯅꯤ ꯍꯥꯏꯔꯨꯕꯗꯒꯤ ꯁꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯗꯅ ꯃꯅꯥ ꯃꯅꯤ ꯑꯃꯠꯇ ꯅꯥꯏꯔꯛꯈꯤꯗ꯭ꯔꯦ ꯑꯃꯨꯛꯇꯗꯤ ꯎꯅꯁꯤ ꯍꯥꯏꯗꯅ ꯄꯥꯎ ꯁꯤꯟꯈꯤꯕꯁꯨ ꯐꯣꯟ ꯇꯧꯕꯁꯨ ꯀꯅꯦꯛꯁꯟ ꯑꯃꯠꯇ ꯐꯪꯈꯤꯗ꯭ꯔꯦ ꯅꯠꯇꯦ ꯃꯥꯒꯤꯁꯤꯕꯨ ꯇꯁꯦꯡꯅ ꯆꯥꯅꯅ ꯑꯩꯉꯣꯟꯗ ꯁꯥꯎꯈ꯭ꯔꯖꯥꯠꯂ ꯑꯩꯒꯤ ꯊꯕꯛꯁꯤꯅ ꯈꯔ ꯆꯤꯟꯕꯒ ꯃꯥꯅ ꯀꯦꯕꯒ ꯀꯣꯛꯀꯁꯤ ꯁꯛꯁꯤꯜꯂꯦꯗ ꯍꯟꯗꯛ ꯅꯨꯃꯤꯠꯇꯗꯤ ꯃꯥꯅ ꯌꯥꯕ ꯌꯥꯗꯕ ꯐꯥꯔꯦ ꯍꯦꯛꯇ ꯆꯦꯜꯂꯒ ꯂꯨꯍꯣꯡꯊꯣꯛꯀꯦ ꯁꯦꯜꯁꯨ ꯌꯥꯝ ꯆꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯥꯕꯨ ꯂꯩꯔꯝꯗꯣꯏ ꯖꯥꯠꯂꯅꯦ ꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝꯁꯤꯗ ꯑꯩꯅ ꯎꯅꯒꯦꯅ ꯂꯥꯛꯏꯁꯤ ꯂꯩꯔꯝꯗꯣꯏꯔꯥ ꯈꯪꯗꯦ ꯃꯌꯥꯝ ꯃꯥꯏ ꯊꯕꯛ ꯁꯨꯐꯝ ꯍꯩꯃꯥ ꯀꯅꯥ ꯀꯅꯥꯅꯣ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯅ ꯁꯣꯝꯗ ꯂꯥꯛꯑꯦꯅꯦ ꯀꯩꯅꯣ ꯃꯌꯥꯝ ꯇꯧꯕꯤꯔꯤꯁꯤꯕꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ ꯍꯦꯛꯇ ꯂꯥꯛꯑꯒ ꯊꯨꯒꯥꯏꯕ ꯌꯦꯡꯈꯥꯏꯕ ꯍꯦꯛꯇ ꯀꯩꯅꯣ ꯃꯌꯥꯝꯁꯤꯅ ꯇꯧꯔꯤꯁꯤ ꯁꯤꯕꯣ ꯅꯣꯏ ꯑꯍꯜ ꯂꯃꯟꯒꯤꯅ ꯄꯣꯠꯅꯔꯂꯣ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦꯅꯦ ꯀꯃꯥꯏꯅ ꯇꯧꯏ ꯁꯤꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦ ꯌꯦꯡꯉꯨ ꯅꯪꯅ ꯄꯨꯊꯣꯛꯂꯤꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡꯁꯤꯗ ꯗꯦꯠ ꯑꯣꯐ ꯃꯦꯅꯨꯐꯦꯛꯆꯔ ꯍꯥꯏꯗꯤ ꯁꯥꯕꯒꯤ ꯃꯇꯝ ꯗꯦꯠ ꯑꯣꯐ ꯑꯦꯛꯁꯄꯤꯌꯔꯤ ꯍꯥꯏꯗꯤ ꯄꯣꯠ ꯑꯁꯤꯅ ꯁꯤꯖꯤꯟꯅꯕ ꯂꯣꯏꯒꯗꯕ ꯃꯇꯝ ꯂꯣꯏꯒꯗꯕ ꯃꯇꯝ ꯉꯁꯥꯏꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯊꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣꯕ ꯍꯦꯔꯥ ꯃꯤꯑꯣꯏꯕꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯄꯨꯊꯣꯛꯄꯕꯨ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯄꯨꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪ ꯀꯌꯥꯔꯛ ꯍꯟꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤ ꯂꯥꯛꯇꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯕ ꯅꯪꯅ ꯄꯨꯊꯣꯛꯏꯕ ꯄꯣꯠꯂꯝꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯆꯥ ꯊꯛꯇꯨꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯍꯥꯞꯀꯗꯧꯔꯤꯕꯅꯤ ꯍꯛꯆꯥꯡ ꯅꯥꯗ ꯌꯦꯛꯇꯅ ꯊꯝꯒꯗꯧꯔꯤꯕꯅꯤ ꯆꯥꯅꯕ ꯆꯤꯟꯖꯥꯛꯄꯨ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯄꯨꯊꯣꯛꯇꯅ ꯀꯟꯖꯨꯃꯔꯁꯤꯡꯕꯨ ꯁꯤꯖꯤꯟꯅꯍꯟꯕ ꯍꯥꯏꯕꯁꯦ ꯑꯆꯧꯕ ꯀ꯭ꯔꯥꯏꯝ ꯑꯃꯅꯤ ꯈꯪꯉꯕ꯭ꯔꯥ ꯅꯪ ꯃꯗꯨ ꯈꯪꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯇꯔꯨ ꯇꯍꯦꯟꯗꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯅ ꯕꯣꯠ ꯄꯤꯖꯕꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯂꯩꯅꯥ ꯇꯤꯟꯅꯥ ꯄꯣꯛꯍꯜꯂꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔꯣ ꯍꯦꯔꯥ ꯌꯦꯡꯉꯣ ꯃꯌꯥꯝ ꯌꯥꯝ ꯉꯥꯡꯅꯗꯅ ꯀꯥꯟꯅꯗꯦ ꯀꯣ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯅ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯔꯁꯦ ꯃꯌꯥꯝ ꯂꯣꯏꯅ ꯃꯥꯡꯒꯦꯗꯅ ꯇꯧꯔꯤꯁꯤꯅꯤ ꯂꯩꯅꯝ ꯅꯪꯅ ꯂꯥꯜꯂꯛꯁꯤꯗ ꯀꯗꯣꯝꯗꯒꯤꯅꯣ ꯇꯧꯔꯛꯏꯁꯤꯕꯣ ꯉꯁꯥꯏꯅ ꯂꯥꯛꯑꯗꯤ ꯅꯪꯁꯨ ꯃꯈꯥꯝꯕ ꯈꯔ ꯌꯥꯗ꯭ꯔꯥ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯃꯥꯡꯉꯦꯕ ꯇꯧꯔꯤꯁꯦ ꯑꯩꯅ ꯅꯍꯥꯟꯅ ꯅꯣꯡꯃꯗꯤ ꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯂꯛꯀꯅꯤ ꯅꯪꯒꯤ ꯌꯥꯅ ꯌꯥꯅꯕ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯣ ꯊꯥꯗꯣꯛꯎ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯊꯕꯛ ꯇꯧ ꯅꯔꯜ ꯇꯥꯜꯂꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦꯁꯦ ꯅꯄꯣꯠ ꯅꯔꯜ ꯃꯥꯡꯕꯇ ꯅꯠꯇꯅ ꯅꯁꯥꯗ ꯆꯩꯅꯥꯁꯨ ꯐꯥꯎꯕ ꯁꯤꯕꯨ ꯑꯩ ꯏꯇꯣꯝꯇꯔꯣ ꯃꯤ ꯑꯇꯩꯁꯨ ꯌꯥꯅ ꯌꯥꯅꯕꯒꯤ ꯊꯕꯛꯁꯤ ꯉꯥꯛꯇꯅꯤ ꯄꯥꯏꯈꯠꯅꯔꯤꯁꯦ ꯑꯗꯨꯅ ꯁꯤꯗꯤꯕ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛꯇꯗꯤ ꯁꯦꯟ ꯇꯣꯡꯕ ꯍꯦꯜꯂꯦꯅ ꯇꯧꯅꯔꯤꯕꯅꯤꯅꯦ ꯑꯆꯨꯝꯕ ꯇꯧꯔꯕꯨ ꯀꯅꯥꯅ ꯁꯦꯟꯗꯣꯡ ꯍꯦꯟꯅ ꯐꯪꯗꯧꯔꯤꯅꯣ ꯃꯌꯨꯝ ꯋꯥꯡꯅ ꯁꯥꯗꯧꯔꯤꯅꯣ ꯍꯥꯏꯕ ꯒꯥꯔꯤꯒꯁꯦ ꯑꯇꯥꯡꯕ ꯇꯣꯡꯗꯣꯔꯤꯅꯣ ꯍꯥꯏꯕ ꯅꯪꯕꯣ ꯑꯣ ꯃꯤꯕꯨ ꯍꯨ ꯄꯤꯖꯔꯒ ꯅꯁꯥ ꯈꯛꯇ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯕ ꯌꯥꯅ ꯌꯥꯅꯕ ꯇꯧꯔꯤꯕ ꯅꯈꯣꯏ ꯈꯛꯇ ꯅꯠꯇꯤꯌꯦ ꯁꯤꯡꯂꯤꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯑꯄꯪꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ ꯗꯥꯍꯦꯝꯕ ꯉꯥꯏꯈꯣꯅꯦ ꯂꯩꯅꯝ ꯅꯪꯕꯣ 이바니기 옛날버시디 꼬나 옛날에수 야이네 나만가디 따들가 많아 어째 싱시 거이는 망리시고 까마인 독시 하이노바 어치낭낭네 시 하나부터 까나기시는 낭보 카리 카나도 이는 이도 꼬나 까나시해봐 낭맹원도 파나 성능벌 레이르수 꼬나 사오로바 미농지기 따실러 유기도 오길 레이름 낭보 나이데기 미농시나 아이디네 아람바 떠보 미 축깐깐 갔대
ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅꯅꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯑꯣꯏꯗꯅ ꯈꯟꯕꯅꯤ ꯃꯇꯝ ꯂꯩꯔꯤꯉꯩ ꯁꯦꯝꯗꯣꯛꯅꯕ ꯆꯨꯝꯊꯣꯛꯅꯕ ꯋꯥꯔꯅꯤꯡ ꯀꯌꯥ ꯄꯤꯕꯗ ꯅꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕꯒꯨꯝ ꯊꯣꯛꯈꯤꯕ ꯅꯪꯗꯤꯅꯦ ꯀꯩꯁꯨꯝꯁꯪꯗ ꯍꯋꯥꯏ ꯆꯥꯔꯨꯁꯨ ꯃꯤꯌꯥꯝꯅ ꯆꯠꯈ꯭ꯔꯤꯗꯣ ꯄꯨꯂꯤꯁꯇꯅꯤ ꯐꯖꯔꯅꯤ ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯔꯤꯅꯣ ꯅꯠꯇꯦ ꯅꯪꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ ꯆꯠꯂꯗꯣꯏꯅꯦ ꯂꯩꯅꯝꯒꯥꯏꯗꯣ ꯀꯧꯔꯛꯀꯅꯨ ꯑꯗꯨꯒꯅꯦ ꯑꯣꯏꯗ ꯄꯥꯗꯕ ꯇꯧꯕ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯤꯡꯒꯩ ꯁꯤꯖꯤꯟꯅꯔꯤꯗꯣ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯦ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯦ ꯑꯩꯅꯗꯤ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯈꯪꯅꯕ ꯅꯨꯄꯥꯅꯤ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕꯅꯤ ꯍꯥꯏꯗꯨꯅ ꯅꯪꯇꯒꯤ ꯋꯥꯈꯜꯗ ꯁꯥꯒꯠꯆꯈꯤꯕ ꯃꯪꯂꯥꯟ ꯀꯌꯥ ꯅꯪꯅ ꯉꯁꯤꯗꯤ ꯃꯤꯀꯨꯞꯁꯤꯗ ꯄꯨꯡꯇꯣꯏ ꯇꯣꯏꯅ ꯊꯨꯒꯥꯏꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯝꯕꯒꯤ ꯃꯃꯤ ꯀꯗꯥꯏꯗ ꯇꯥꯔꯤꯒꯦ ꯁꯤꯕꯣ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯝꯕ ꯑꯣꯏꯔꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯈꯖꯤꯛꯇ ꯇꯥꯕꯤꯒꯗꯕ ꯅꯠꯇꯦ ꯅꯪꯗꯤ ꯃꯗꯨ ꯁꯨꯡꯇꯥ ꯇꯥꯗꯦ ꯅꯪꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯦ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯦ ꯅꯪ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯤ ꯀꯔꯤꯅꯣ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯕꯒꯨꯝ ꯇꯧꯏꯗ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗꯁꯨ ꯇꯥꯏꯍꯦꯟꯕꯁꯨ ꯎꯔꯝꯃꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯃꯇꯝ ꯈꯔ ꯂꯩꯔꯤꯉꯩꯗꯗꯤ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯑꯩ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯕꯅꯤ ꯉꯔꯥꯡ ꯈꯛꯇꯅꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯊꯣꯛꯂꯛꯂꯤꯕꯁꯤ ꯉꯁꯤꯗꯤ ꯑꯩ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯎꯅꯔꯨꯕꯅ ꯆꯨꯝꯒꯗ꯭ꯔꯥ ꯑꯃꯨꯛꯇꯪ 우나로이 까나기 까르누 레이남 예, 다현바 마니 낭디 나사수 따루따날라다나 카르시수 아한바 쯧쯧 라와 파자바옹가 똥라다나 하나가 마나람드에나 낭디 에이 누파 토버니 만드라보이보 아이디네 하우직다 나랑 망다 우람메나 닝싱lumda ngairini nate dahimabu kai satlubano nangbu thireini e aibo kamdaurige dabo leingaki thabaka phanglabro da kadai dinoda ko sut kai taudana leiramisibu leingaki thabaka di apply tawrudreda o tawgena su khalludre dahimba aise nangonda karigumba mata khangangena nangbu ngairakpani aibu ngairaiba nanga thenabse tanyam sari nga wari sabi yai ko yai kaino kari wari no da atai na teda leina da aingonda thokhiba numittugi thodokduna aibu anobo wakhalol amana nupa thoknabagi achitpa phireba malhonki kari karamba phire nungsibana nungsibagi damak kadai phawba pambom tingduna lawgadage haibagi phire ha yengo leina numittuda nangna thamoi kai mitludagi pirang sinthana chatkibadu urubada hainingai leitana aisu thamoi kaiduna leyoki dahimba umnamakna hundoktuna chatpikhraba itom tangai horaba aigi marup haibadu kanasu lehaudraba mikuptuda dada pukningsu yam nungsiraki da leigi leinamdi nungsiba leinam chenbana lainasu mipum kudingmaknasu pamnai kalakni akaknaba magi mapu arekpa leite adubu taibang miyobagi mapokta poklaba lainam kaubi nahapu ai khaktagi oijege khanjabana da nangondagi laphoktana leiri ngasisu anam kallaba thamoi dahimba nahakpu nungsiba heman kibanane nahaki saktamna iphamda utladrabasu aigi lainam bakery lainam drinking water lainam spices ngasi di lamdam sigi miyamna yamna pamnaba phasai gi license phanglaba ningthina rule control torba company industry ama oidana amuk khana chalai badagine taibang mapuna thaujan bi bahibadu oi dahimba yemuto sigi documents se registration documents ngakta yemne se dahimba nahaki heisingba honaba tandaba thabakta chilau thidaba na tawduda aina su nahaki punsibu chanafam khangdana manggadabado pamujaduna sangjarakibane
ꯑꯩꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯌꯥꯝꯅ ꯀꯜꯂꯛꯆꯈꯤ ꯅꯍꯥꯛꯀꯤ ꯑꯁꯣꯏꯕ ꯍꯥꯏꯕꯕꯨ ꯌꯥꯅꯕ ꯄꯪꯇꯧꯗ ꯇꯧꯈꯤꯕ ꯀꯥꯡꯂꯣꯟ ꯀꯥꯏꯕ ꯊꯕꯛꯁꯤꯡꯗꯨꯅꯅꯦ ꯃꯗꯨꯒꯤ ꯊꯕꯛ ꯈꯨꯇꯧ ꯑꯗꯨꯅ ꯅꯪ ꯅꯁꯥ ꯅꯇꯣꯝꯇ ꯃꯥꯡꯍꯟꯕꯇ ꯅꯠꯇꯅ ꯆꯥꯔꯨ ꯊꯛꯂꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯅ ꯃꯥꯡꯍꯟꯒꯗꯕꯗꯨꯗꯒꯤ ꯀꯟꯕ ꯄꯥꯝꯂꯨꯕꯅ ꯑꯩ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤꯕꯅꯤ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯋꯥꯔꯧꯒꯅꯤ ꯈꯪꯅ ꯍꯥꯏꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯃꯔꯤ ꯂꯩꯅꯕ ꯕꯦꯁꯤꯛ ꯑꯣꯏꯒꯗꯕ ꯇ꯭ꯔꯦꯅꯤꯡ ꯀꯌꯥꯁꯨ ꯌꯥꯎꯔꯨꯔꯦ ꯇꯥꯏꯝꯕ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯆꯥꯅ ꯊꯛꯅꯅꯕ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯊꯣꯛ ꯈꯨꯗꯤꯡꯃꯛ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯖꯤꯕꯁꯤꯡꯅ ꯆꯥꯅꯅꯕꯅꯤ ꯃꯥꯅꯦ ꯍꯛꯆꯥꯡ ꯐꯕꯅ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕ ꯂꯟ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡꯒꯤꯗꯃꯛ ꯐꯅꯅꯕ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯇꯨꯅ ꯐꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯁꯦꯜꯗ ꯑꯀꯥꯏꯕ ꯀꯌꯥ ꯊꯣꯛꯅꯕꯒꯤ ꯑꯆꯧꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯤ ꯑꯗꯨꯅ ꯆꯥꯅ ꯊꯛꯅꯕꯒꯤ ꯃꯆꯥꯛ ꯄꯨꯊꯣꯛꯂꯤꯕꯁꯤꯡꯅ ꯐꯨꯗ ꯁꯦꯐꯇꯤꯒꯤ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯉꯥꯛꯇꯨꯅ ꯆꯨꯝꯃꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯉꯁꯤꯗꯤ ꯑꯩ ꯃꯃꯨꯠ ꯇꯥꯅ ꯈꯪꯉꯤ ꯑꯗꯨꯒꯅꯦ ꯁꯦꯟꯗꯣꯡꯒꯤꯗꯃꯛꯇ ꯀꯥꯡꯂꯣꯟ ꯀꯥꯏꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯊꯣꯛ ꯈꯨꯗꯤꯡꯃꯛ ꯌꯥꯝ ꯈꯪꯉꯝꯃꯦ ꯃꯥꯗꯤ. ꯅꯦꯁꯟꯁꯤꯒꯤꯅꯤ ꯃꯤꯌꯥꯝꯒꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯀꯥꯎꯕ ꯌꯥꯗ꯭ꯔꯕꯅꯤ ꯌꯥꯝ ꯈꯪꯉꯝꯃꯦ ꯌꯥꯝ ꯍꯩꯔꯝꯃꯦꯀꯣ ꯅꯨꯄꯥꯁꯦ ꯈꯪꯉꯕꯅꯤ ꯏꯆꯦ ꯈꯪꯉꯕ ꯌꯥꯝ ꯊꯥꯖꯗꯦ ꯀꯔꯤ ꯆꯥꯁꯤꯒꯦ ꯑꯄꯥꯝꯕ ꯑꯝꯇꯗꯤ ꯍꯥꯏꯌꯨꯗꯅ ꯉꯁꯤꯗꯤ ꯌꯥꯔꯦ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯑꯩꯗꯤ ꯑꯇꯩ ꯄꯥꯝꯖꯗꯤꯌꯦ ꯅꯪ ꯄꯥꯝꯃꯤ ꯃꯁꯛꯁꯤꯒ ꯍꯧꯖꯤꯛꯇꯤꯅꯦ ꯅꯍꯥꯛꯅ ꯄꯥꯝꯖꯕ ꯐꯁꯥꯏꯒꯤ ꯂꯥꯏꯁꯦꯟꯁꯁꯨ ꯐꯪꯂꯦ ꯀꯥꯡꯂꯣꯟ ꯀꯥꯏꯗ꯭ꯔꯦ ꯕꯤꯖꯤꯅꯦꯁꯁꯨ ꯃꯥꯏ ꯄꯥꯛꯂꯦ ꯂꯩꯉꯥꯛꯀꯤ ꯁ꯭ꯇꯥꯔꯠ ꯑꯞꯀꯤ ꯃꯇꯦꯡꯒꯁꯨ ꯐꯪꯉꯦꯗꯅ ꯐꯪꯂꯦ ꯆꯠꯂꯁꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗ ꯑꯦ ꯍꯧꯖꯤꯛꯄꯣ ꯉꯝꯃꯣꯏ ꯇꯥ ꯍꯦꯛꯇ ꯆꯦꯟꯕ ꯌꯥꯕ ꯅꯠꯇꯦꯃꯤ ꯑꯗꯨꯗꯤ ꯏꯕꯥꯅꯤꯁꯤ ꯂꯨꯍꯣꯡꯗ꯭ꯔꯦ ꯍꯣꯡꯅꯤ ꯆꯥꯎꯅ ꯍꯣꯡꯒꯅꯤ ꯍꯧꯖꯤꯛꯁꯨ ꯆꯦꯟꯁꯤ ꯌꯥꯗ꯭ꯔꯤꯕ ꯅꯪꯅ ꯀꯃꯥꯏꯅ ꯆꯥꯎꯅ ꯍꯣꯡꯗꯣꯏꯅꯣꯕ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯣ ꯑꯣ ꯄꯥꯈꯪ ꯍꯅꯨꯕ ꯑꯄꯪꯖꯥꯎ ꯑꯣ ꯅꯨꯃꯤꯠ ꯊꯄꯥꯟ ꯑꯐꯕ ꯑꯃ ꯈꯜꯂꯒ ꯑꯍꯜ ꯂꯃꯟꯗꯣ ꯊꯥꯔꯛꯑꯣ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪ ꯇꯥꯡꯅ ꯊꯣꯛꯄ ꯂꯨꯍꯣꯡꯕꯕꯨ ꯌꯥꯅꯕ ꯇꯖꯣꯞ ꯍꯦꯛꯇ ꯍꯣꯡꯒꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯀꯥꯎꯊꯣꯛꯄꯤꯈ꯭ꯔꯣ ꯃꯇꯝ ꯍꯦꯜꯂꯦ ꯅꯪꯒꯤ ꯌꯥꯅꯕꯗꯣ